ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇ ꯃꯨꯛꯕꯥꯡꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯆꯦꯂꯦꯟꯖ ꯄꯨꯔꯛꯑꯣ ꯍꯥꯏꯕꯗꯣ ꯆꯦꯂꯦꯟꯖ ꯄꯨꯖꯔꯛꯑꯦ ꯆꯦꯂꯦꯟꯖꯁꯤ ꯑꯁꯣꯝ ꯊꯥꯏꯂꯦꯟꯗꯒꯤ ꯂꯧꯔꯨꯏꯅꯦ ꯃꯤ ꯂꯩꯇꯗꯅꯀꯣ ꯅꯣꯡ ꯃꯔꯛꯇꯅꯤ ꯃꯥ ꯂꯥꯛꯏꯁꯦ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯆꯦꯂꯦꯟꯖ ꯇꯧꯕ ꯂꯥꯛꯄ꯭ꯔꯕꯁꯦ ꯐꯖꯔꯦꯅꯦꯁꯦ ꯅꯣꯡ ꯃꯔꯛꯁꯤꯗ ꯃꯩ ꯆꯠꯂꯤ ꯀꯥꯏꯁꯦ ꯃꯩ ꯆꯠꯂꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯗꯤ ꯆꯦꯂꯦꯟꯖꯁꯦ ꯍꯧꯖꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯃꯥꯒꯤ ꯋꯥ ꯑꯃꯅꯤ ꯊꯝꯍꯟꯒꯦ ꯑꯗꯣ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯦ ꯃꯨꯛꯕꯥꯡꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯝꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯡ ꯃꯔꯛꯇ ꯂꯥꯛꯏꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯍꯣꯔꯦꯟ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯔꯁꯤ ꯊꯥꯏꯂꯦꯟꯗꯩ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯅꯦ ꯑꯩꯈꯣꯏ ꯕꯥꯒꯤ ꯍꯦꯛ ꯃꯅꯥꯎꯄꯥꯒꯤ ꯃꯆꯥ ꯃꯥꯁꯤ ꯁꯤꯗ ꯀꯩꯅꯣ ꯅꯪ ꯀꯥꯏꯗ ꯅꯪ ꯂꯩꯕꯗꯣ ꯁꯔꯁꯋꯇꯤꯗ ꯄꯥꯡꯒꯩꯗ ꯂꯩꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯀꯧꯔꯒ ꯆꯦꯂꯦꯟꯖ ꯇꯧꯊꯠꯅꯁꯤ ꯂꯥꯛꯑꯣꯅ ꯊꯥꯏꯅꯗꯤ ꯃꯥꯁꯦ ꯈꯔ ꯇꯧꯔꯛꯄꯅꯦ ꯍꯧꯖꯤꯛꯇꯕꯨ ꯈꯔ ꯍꯟꯈꯤꯕ ꯋꯥꯅꯤꯀꯣ ꯑꯗꯨ ꯌꯦꯡꯉꯁꯦ ꯉꯁꯤꯁꯨ ꯃꯥꯅ ꯉꯝꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯊꯥꯖꯕ ꯂꯩꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯊꯥꯖꯗꯦꯗꯤ ꯉꯝꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯕ ꯅꯪꯅ ꯑꯩꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯑꯗꯨ ꯌꯦꯡꯉꯁꯤ ꯑꯗꯣꯀꯣ ꯃꯍꯥꯎꯗꯤ ꯁꯨꯡꯈꯪ ꯈꯪꯉꯔꯣꯏꯀꯣ ꯑꯩ ꯍꯥꯏꯒꯦ ꯆꯦꯂꯦꯟꯖꯁꯤ ꯃꯍꯥꯎ ꯁꯨꯡꯈꯪ ꯈꯪꯉꯔꯣꯏꯗꯧꯅꯤ ꯑꯗꯨꯅ ꯐꯥꯔꯁ ꯕꯥꯏꯠ ꯑꯃꯃꯝ ꯆꯤꯡꯉꯨꯅꯦ ꯑꯗꯣ ꯑꯩ ꯀꯩꯝ ꯍꯥꯏꯍꯧꯒꯦ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯆꯥꯎꯕꯅꯤꯀꯣ ꯁꯤꯗ ꯑꯩꯅ ꯈꯔ ꯄꯤꯛꯄꯅꯦ ꯑꯗꯣ ꯃꯐꯩꯅ ꯃꯔꯤ ꯆꯥꯎꯕ ꯑꯃꯨꯛ ꯃꯥꯅ ꯈꯔ ꯄꯤꯛꯄ ꯌꯥꯅꯒ꯭ꯔꯅ ꯍꯥꯏꯅꯕꯗ ꯁꯤꯗꯤ ꯌꯥꯅꯈ꯭ꯔꯦ ꯑꯗꯨꯝ ꯆꯥꯛꯁꯦ ꯈꯔ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯣ ꯇꯧꯔꯣ ꯌꯥꯔꯦ ꯐꯥꯔꯁ ꯕꯥꯏꯠ ꯑꯃ ꯇꯧꯈꯥꯏꯔꯒꯦ ꯑꯁ ꯅꯩꯔꯦ ꯁꯤꯗꯤ ꯀꯪꯅ ꯆꯤꯛꯏꯗ ꯅꯪ ꯍꯣꯏ ꯇꯧꯋꯦ ꯁꯤ ꯃꯍꯥꯎ ꯈꯪꯗꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯣꯔꯣꯛꯇꯤ ꯑꯗꯨꯝ ꯁꯥꯏꯀꯣ ꯇꯥꯗꯦ ꯆꯞ ꯆꯥ ꯑꯗꯨꯗꯤ ꯃꯩꯗ ꯍꯩꯖꯜꯂꯣ ꯍꯧꯔꯁꯤꯅꯦ ꯑꯗꯨꯗꯤ ꯃꯩ ꯀꯌꯥꯝ ꯍꯩꯖꯤꯟꯅꯔꯒꯦ ꯂꯥꯟꯅꯦ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏ ꯍꯦꯛꯇ ꯂꯣꯏꯅ ꯍꯦꯛꯇ ꯍꯩꯖꯤꯜꯂꯒꯦ ꯃꯩ ꯈꯔ ꯌꯧꯔꯥ ꯉꯝꯅꯕ ꯆꯥꯎ ꯅꯪ ꯃꯍꯤꯒꯤ ꯃꯊꯧ ꯇꯥꯔꯛꯀꯗꯣꯏꯅꯤ ꯍꯣꯔꯦꯟ ꯍꯧꯔꯁꯤꯔꯣ ꯍꯧꯔꯁꯦ ꯔꯦꯗꯤ 1 2 3 ꯒꯣ ꯁ꯭ꯇꯥꯔꯠ ꯂꯥꯎ ꯁꯦꯒꯥꯏꯒ꯭ꯔꯦ ꯈꯔ ꯇꯧꯔꯛꯑꯒꯦꯍꯦ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯈꯨꯠꯇꯣꯠꯄ ꯌꯥꯗꯦꯗ ꯀꯥꯞꯄꯣ ꯐꯨꯛꯑꯒꯦ ꯁ꯭ꯇꯥꯔꯠ ꯐꯨꯟꯒꯦ ꯇꯧꯋꯦ ꯌꯥꯎꯗ꯭ꯔꯗꯅ ꯃꯈꯥ ꯊꯝꯃꯨꯀꯣ ꯅꯪꯁꯨ ꯃꯈꯥ ꯊꯝꯃꯣ ꯑꯣꯀꯦ ꯑꯗꯨꯝꯕ ꯆꯥꯎ ꯋꯥꯅꯦꯕ ꯑꯗ ꯁꯤ ꯌꯧꯔꯗꯤ ꯅꯪ ꯀꯦꯜꯂꯅꯤ ꯌꯥꯔꯣꯏ ꯁꯥꯂꯥ ꯆꯥꯛꯁꯦ ꯆꯥꯗ ꯌꯥꯝ ꯈꯜꯍꯧꯋꯦ ꯑꯝꯇ
ꯀꯩꯅꯣ ꯉꯁꯤꯁꯤꯕꯣ ꯌꯥꯝ ꯇꯞꯄ ꯇꯞ ꯇꯧꯔꯤꯁꯦ Pun jod ya kan kan. Ya deh sih dia. Udah lah. Mana? Này rồi làm thế. Sao cái nhà mà này thì 힘들어. Ngầm tiếng không có rõ. Ngầm đi à. Một cái khăn lên đây. Ini sama với khăn đâu đấy trời. Mà không thể tiếp tục pun được giống như vậy. Pun chân là cái sai đấy. Ngang là được. Trên top này như vậy. Lúc này bị xe. Giao thông nào dây rồi thuộc lệ mà tốt lắm mà có. Chỉ dám ở đây các bạn. Hiền đó. Ini makan jalan. Dah ini makan tapi kita tak bisa biwan. Masih. Happy makan yang mana ni? Dalam dari ha. Ini jalan loh ingam ni. Dah mata apa je dah. Ini kusat apa? Cái này này, được chưa? Làm thế. Cái gì vậy? Bút thằng cái gì vậy? Cái bút thằng cái gì? Anh mà học đã uống ra cái ra kìa. Ngang cái xuống ngâm vào thân. Chắc cái ngâm được bị trận ngâm xuống nha. Tại khi chẳng có thành tài gì vậy? Trao rồi được. Cái nuôi rồi. 네, 지금 감성적으로 시작됩니다. 아무 때나 진행해. 뭐야? Ya này, để tốt rồi thế thôi. 타이는 거에 말이 많이 잡을 거야. 아주 자리에 보고 아, 너. 야, 근데 아, quỷ mừng đó. À, qua đi dạy đấy nhỉ.
ꯄꯠꯊꯔꯛꯑꯦ ꯏꯟꯖꯤꯟ ꯌꯥꯗ꯭ꯔꯦ ꯐꯔꯣꯏ ꯆꯠꯁꯨꯅ 와는 일로 오실래게? పనిష్మెంట్ทำได้그런데อาหารมาหลาก็పనిష్మెంట్พี่ไปเลยถึงน้องบอกยาวไว้ตรง 가자라 makan dulu yang tahu aja nanti preparation tetap tahu apa ngâm berapa ngâm dah jadi itu tadi pada dah ada ให้ทำงำเดี๋ยวที่เกิดนาปุ๊กนันว่าเนี่ยแบบ nah terus lu baik 그냥 또 발달 쌉스하게 하면 강행 거지 강행은 잉글리시 잡을 강해요 얘는 뭐지 그지 엄마 강행 해보네 먹어 그냥 들이 미도 잘 좀 떨어게 너는 하이링 뭐 그런 아무나